Hi guys, welcome back to my channel. Mayam ngasi di hainingzom achar sembagi recipe mayam da share tawjarake. Mayam hainingzom achar se am hauri aduga matamgi thokpa haigi achar gi recipe mayam da share tawjarake. Hainingzom se phajana chamthoe nungsa da panba hainingzom nina yam hauri mayam aduga sinju silli. Hojik achar sembagi hainingzom se maning adagi mamang animak se phajana sumaina khara soido ani aduduga asigi magi side sing se asise katang soido ani ase katang soido di achar se semba loraga kharak pasu yauri aduduna asise phajana soido ani loina aduga mayam stir shape ta kaktoine ado asisingse loina asmaina ka ani ado hainingzom se kakningba dum shape ta kakpiu aidi star shape ta kakpasina phajai aduga asise yam pana su kakte aduga jam thana su kakte yam pana kaaga su chips ondhokini aduga yam tharaga su kanghanbada yakha matam khara kui changani aina aduduna khatang sise yam su pada bida aduga jamna su thada bida dumain tawraga kai aduga sise maru singje loi lauthok toine maru amtang yawhal loi aduga mayam sise loina lauthokpa khodokpa loiraga mayam da mu ucharake ado aina semiba star fruit se kg amane ado mayam mathang loina ucharake maru loina lauthokpa loire aduga soibasu loire hoji sigaisiga thum tablespoon ahum aduga yankhang tablespoon amakha hapaga sise phajana tosalaga pung ama rom thamdoine khum khumjalaga mangondagi sing tholakna bai aduga asise kg amadi oide asisina mu aina mathang nongalaga tawbani achar tawbagi khaibok ama video aina soina kathat khare aduduna kg amagi dodi utre mayamda ado sise kamaina tawge haiba process to mayamda aina utningbagi adudugi asise khara tawraga mayamda sise utle ado kgmni hairaga kgm phadrise ado sise aina ahanbagi video delete oigibagini ado mathangda kamai tawge haibda utpagini sina aduga hojikse mahi thokle stegi pung amamuk thamaga aduga sumaina pung manga muk phajana phaurani aduga marakta ondhok onjinsu tawgani aduga sise sumaina amamamta sandoga macha tana phaurani ado mayam phauningbadi sumaina chaloni tra jangkoktra amai tawraga mayam su phaubiro ado mathang ucharake hojik mayam khang sahalani achar do phajana pung manga phajana phaure nungsa kanna sabada aduga nungsa phajana sadragani numinini changna phaurasu yagani aduga hojik sigaisiga cup ama tangkhai hape thau ado sise phajana sare hojik sare aduga sigaisiga paspuran hapchalani paspuran se loina hapchalani sok tawrani aduga sise 30 second muk thamaba matungda gas flame off tawrani sumaina khara nongdhonjin tawraga manungda phajana changhalani aduga 30 second muk thamaga sise mai off tawre aduga khara ingaga sigaisiga yankhang hapchalle half tablespoon khak jira half tablespoon aduga morok akupa se yumda masinga subase asise tablespoon ama aduduga sisina achar masla se yumda sembane aina hana sembagi leibagi ado sise hapchalle aduga phajana mix tawre thum ngasai hapkragasu amuk thum hape khara achar dadi thum yamagadi haure sinmanina aduga sida vinegar hape kuina preservation tawraga thamba yanabagi vinegar hape vinegar se haptrasu yaida thau phajana khara yam hapagadi ado aduisu mayam kuina thamba yabagi asise tablespoon ani rom adumaina hape aduga sise hojik phajana mix tawrani phajana andongonjin tawraga phajana mix tawre aduga loire asise nongmama amuk nusada sumaina sigaisiga cotton gi fina natragana net gumbana khumjalaga nongmama phajana nusada phaurani aduga mu container da haptoine hojik se container da hapani phajana container se phajana chamthoga phajana kanghallaga aduga hojik siga hapchalani ado sumaina chamasna tawraga hapchalani aduga achar sembada sijanaba kon khudimak loina ising yaudaba sijanare aduga sise loina hapchalani aduga sijanariba chamosi su ising yaudaba akangba chamasnani aduga mayam
लोइना हापा लोइरे लोइना हापा लोइरगा हौजिक सिगैसिगा थाउसे लुपनबगी हापनी यामना नुक्सादा फौदोक फौजिन तौनादनबगी थाउसे सिसे लुपपौ हापनी लुपपौ हापदी नुक्सादा फौदोक फौजिन याम तौद्रसु याय संगबा मतमदा दुम फौरगा जागनी अदुगा हौजिकसे उ मोरोकसिसु नुक्सादा कंहल्लगा थम्मे अदुगा सिसिसु उ मोरोकसे हापनी हाउसो हाउरी मनमसे नुक्सी अदुगा थाउदा सुमाय हापचलगा थाउसिसु उ मोरोकसिना सारगा याम हाउरी मयाम सुमायना अदु उ मोरोक नत्रसु मोरोक अतेकपा हापसु याय अदु हापदी नुक्सादा फौदोकपिरगा फजन चामथोगा नुक्सादा फौदोकपिरगा ओइना हापियु अदुनि मयाम ngasigi hainingjau machar sembase loire mayam video se pambiragadi like share subscribe comment tawiramu aduga mayam masla gi chang kai ka gi oragadi description da check tawbiyo thank you for watching